ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯈꯣꯏ ꯊꯥ 7 ꯆꯨꯞꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯉꯥꯡꯂꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯃꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯃꯁꯨꯡ ꯃꯣꯏ ꯀꯔꯝꯍꯥꯏꯅ ꯂꯦꯜꯂꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯌꯥꯝ ꯌꯦꯡꯁꯤ ꯃꯦ 3, 2023 ꯍꯧꯔꯛꯈꯤꯕ ꯂꯥꯜ ꯊꯥ 7 ꯍꯧꯈ꯭ꯔꯦ, ꯊꯥ 10 ꯍꯩꯖꯤꯜꯂꯛꯂꯦ꯫ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯂꯩꯔꯤꯕ ꯈꯨꯜ ꯉꯥꯛꯄ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯄꯥꯎꯗꯝ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯤ ꯂꯅꯥꯏꯗ ꯅꯠꯇꯕꯅꯤꯅꯕ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯀꯛꯆꯤꯡꯒꯤꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯣꯏꯗꯤ ꯂꯣꯏꯌꯥ ꯄꯨꯂꯞꯁꯤ ꯂꯩꯔꯛꯏꯁꯤ ꯑꯩꯈꯣꯏ ꯊꯥ 7 ꯆꯨꯝꯅ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯁꯤꯕꯨ ꯄꯪꯈꯩ ꯂꯣꯏꯔꯦ ꯋꯥꯕꯒꯤ ꯄꯪꯈꯩ ꯍꯥꯏꯗꯨ ꯂꯣꯏꯔꯦ ꯑꯁꯤꯗ ꯋꯥꯔꯛꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯦꯡꯕꯤꯔꯒ ꯀꯣꯛꯅꯕꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤ ꯇꯧꯔꯒ ꯀꯔꯝ ꯇꯧꯔꯒ ꯀꯣꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯊꯧꯑꯣꯡ ꯊꯧꯁꯤꯟ ꯇꯧꯕꯤꯔꯛꯑꯒ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯕ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯌꯨꯝꯗ ꯂꯩꯅꯔꯤꯁꯤ ꯑꯋꯥꯕ ꯌꯥꯎꯏ ꯅꯨꯡꯉꯥꯏꯕ ꯌꯥꯎꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯕ ꯃꯤꯁꯨ ꯑꯋꯥꯕ ꯆꯤꯡꯂꯦ ꯄꯨꯂꯞ ꯃꯒꯁꯤ ꯏꯆꯥ ꯏꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯑꯗꯩ ꯑꯅꯥꯕ ꯌꯨꯝꯗ ꯑꯅꯥꯕ ꯌꯥꯎꯏ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯌꯥꯎꯏ ꯃꯌꯥꯝ ꯑꯁꯤ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯝꯈꯥꯏꯗ ꯂꯩꯔꯛꯏꯕꯁꯤ ꯁꯝꯅ ꯂꯝꯈꯥꯏꯒꯤ ꯋꯥꯗ ꯅꯠꯇꯦ ꯃꯦꯒꯤ ꯇꯥꯡ 3 ꯍꯧꯔꯛꯏꯕ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏ ꯌꯥꯔꯦꯛ ꯅꯣꯡꯐꯥꯏ ꯍꯧꯔꯛꯑꯕꯅꯦ ꯅꯥꯋꯂꯥꯏꯗꯒꯤ ꯃꯁꯤ ꯊꯣꯛꯂꯛꯑꯒ ꯂꯝꯈꯥꯏꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯂꯝꯈꯥꯏꯗ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯇꯥꯔꯒ ꯔꯣꯇꯦꯁꯟꯁꯤ ꯒ꯭ꯔꯨꯞ ꯑꯍꯨꯝ ꯊꯣꯛꯑꯒ ꯇꯥꯔꯒ ꯄꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ 10 ꯐꯥꯎꯕ ꯑꯃ ꯑꯗꯒꯤ ꯑꯃꯗꯒꯤꯅ ꯀꯩꯅꯣ ꯐꯥꯎꯕ ꯑꯃ 7 ꯐꯥꯎꯕ ꯑꯃ 7ꯗꯒꯤꯅ ꯅꯣꯡꯉꯥꯜꯂꯛꯄꯒꯤ 6 ꯐꯥꯎꯕ ꯑꯃ ꯁꯨꯃꯥꯏꯅ ꯔꯣꯇꯦꯁꯟ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯋꯥꯕ ꯁꯔꯨꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯃꯤꯟꯅꯔꯤ ꯍꯥꯏꯒ ꯀꯂꯞ ꯂꯩꯀꯥꯏ ꯁꯪꯁꯊꯥꯟꯉꯩꯁꯤꯅ ꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯤꯔꯤ ꯂꯤꯁꯥꯡ ꯁꯤꯟꯅ ꯆꯠꯊꯔꯛꯏ ꯋꯥꯕ ꯍꯥꯏꯕꯕꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩꯁꯤꯡꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟꯁꯤ ꯂꯣꯏꯁꯤꯜꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯍꯤꯡꯕꯒꯤ ꯃꯍꯤꯡꯗ ꯍꯤꯡꯍꯜꯂꯛꯄ ꯑꯁꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯒꯣꯔꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯃꯈꯣꯏꯅ ꯎꯗꯅ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯎꯗꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯄꯦꯟꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯦ ꯀꯔꯤꯅ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯋꯥꯕꯒꯤ ꯉꯝꯈꯩꯁꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦꯕ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯗꯒꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯁꯤꯟꯅꯕꯁꯤ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯇꯧ ꯇꯧꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯄꯥꯝꯃꯦ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯄꯥꯝꯖꯩ ꯍꯧꯖꯤꯛ ꯃꯔꯤꯛ ꯆꯨꯝꯃꯕ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯅ ꯃꯌꯥꯝꯗ ꯄꯦꯟꯗ ꯃꯌꯥꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯅ ꯑꯁꯦꯡꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯈꯪꯍꯟꯖꯔꯤ ꯃꯌꯥꯝꯒꯤ ꯆꯥ ꯂꯣꯜꯂꯤ ꯃꯌꯥꯝꯒꯤ ꯆꯉꯥꯡ ꯂꯣꯜꯂꯒ ꯃꯌꯥꯝ ꯍꯣꯔꯦꯟ ꯈꯤꯇꯪ ꯋꯥꯕ ꯃꯥꯡꯂꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯁꯤꯅ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯀꯟꯚꯦꯅꯔ ꯃꯌꯥꯝꯁꯤꯕꯨ ꯍꯧꯗꯣꯛꯇꯅ ꯃꯌꯥꯝꯁꯤ ꯀꯧꯊꯣꯛꯇꯅ ꯃꯥꯌꯦꯛ ꯇꯧꯔꯒ ꯀꯧꯊꯣꯛꯄꯤꯔꯛꯄ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅꯤ ꯇꯥꯃꯣꯁꯤꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯁꯤ ꯀꯩꯅꯣꯅꯤ ꯈꯨꯟ ꯉꯥꯛꯄꯒꯤ ꯊꯕꯛꯁꯤ ꯀ꯭ꯂꯕ ꯃꯈꯩ ꯀꯨꯞꯅ ꯈꯟꯅꯔꯒ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯣꯜ ꯀꯛꯆꯤꯡ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯣꯏꯕ ꯀꯥꯡꯕꯨꯁꯤꯅ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯗ꯭ꯌꯨꯇꯤꯁꯤꯡ ꯄꯨꯊꯔꯛꯄꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯛꯅ ꯇꯧꯔꯒ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯑꯣꯏꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀ꯭ꯂꯕ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯀ꯭ꯂꯕꯁꯤꯡꯁꯤꯅ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯂꯥꯟꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯂꯦꯞꯇꯅ ꯆꯠꯊꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯕꯀꯤ ꯌꯥꯝꯗ꯭ꯔꯕꯗ ꯀ꯭ꯂꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯋꯤꯛ ꯑꯃꯒꯤ ꯃꯇꯝꯗꯤ ꯒꯦꯞ ꯂꯩ ꯑꯗꯨꯒ ꯀ꯭ꯂꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤꯁꯤ ꯀ꯭ꯂꯕ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯏꯆꯜ ꯏꯆꯦꯁꯤꯡ ꯑꯗꯨꯝ
ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯌꯥꯎꯕꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤ ꯖꯨꯟ ꯃꯦꯒꯤ 19 ꯑꯗꯨꯗ ꯀꯛꯆꯤꯡꯗ ꯂꯣꯏꯅ ꯗꯤꯁꯄ꯭ꯂꯦꯁ ꯃꯌꯥꯝꯁꯤ ꯊꯣꯝꯖꯤꯜꯂꯛꯇꯅ ꯂꯩꯔꯕꯗꯒꯤ ꯃꯁꯤ ꯈꯣꯡꯖꯪꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯂꯪꯁꯥꯏ ꯀꯛꯆꯤꯡꯅ ꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯀ꯭ꯂꯕ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤꯒꯤ ꯊꯧꯗꯥꯡꯁꯤ ꯇꯧꯕ ꯍꯥꯏꯅ ꯂꯦꯞꯅ ꯃꯇꯨꯡꯗ ꯁꯤ ꯆꯠꯊꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯂꯦꯞꯄꯁꯨ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯇꯧꯒꯗꯣꯏꯅꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯗꯒꯤ ꯏꯆꯜꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯤ ꯏꯁꯥꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯑꯦ ꯑꯗꯒꯤ ꯏꯁꯥꯒꯤ ꯁꯦꯜ ꯊꯨꯝ ꯑꯣꯏꯔꯣ ꯑꯗꯩ ꯀ꯭ꯂꯕꯅ ꯂꯣꯏꯅ ꯃꯦꯟꯇꯦꯅꯦꯟꯁ ꯉꯝꯃꯛꯇꯕꯗꯒꯤ ꯀ꯭ꯂꯕꯇꯒꯤ ꯅꯣꯡꯃꯒꯤ ꯃꯁꯤꯒꯤ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯁꯤꯒꯤ ꯊꯕꯛꯁꯤ ꯀ꯭ꯂꯕꯅ ꯂꯣꯏꯅ ꯕꯤꯌꯔ ꯇꯧꯕꯅꯤꯅ ꯃꯇꯝꯁꯤ ꯌꯥꯝꯅ ꯃꯥꯡꯕꯗ ꯅꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯌꯥꯝ ꯐꯠꯆꯤꯜꯂꯛꯇꯕ ꯑꯗꯨꯕꯨ ꯀ꯭ꯂꯕꯁꯤꯡꯁꯤ ꯀꯔꯝ ꯍꯥꯏꯅ ꯀ꯭ꯂꯕꯀꯤ ꯃꯔꯨꯑꯣꯏꯅ ꯀꯟꯚꯦꯅꯔ ꯑꯣꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯒ ꯏꯟꯀꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯗ ꯆꯠꯂꯤꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤꯡꯁꯤ ꯇꯧꯅꯅꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯍꯣꯠꯅꯖꯔꯒ ꯗꯣꯅꯦꯁꯟꯁꯦ ꯑꯌꯥꯝꯕ ꯇꯧꯍꯜꯂꯤ ꯑꯗꯨꯒ ꯀ꯭ꯂꯕ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯁꯤꯒꯤ ꯃꯄꯨꯁꯤꯡꯅ ꯑꯌꯥꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯤꯔꯒ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟꯒꯤ ꯊꯕꯛꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯦꯟꯇꯦꯅꯦꯟꯁ ꯉꯝꯗꯕ ꯈꯔ ꯃꯈꯩꯗꯨ ꯀ꯭ꯂꯕꯅ ꯑꯗꯨꯝ ꯍꯣꯏ ꯌꯥꯝꯗ꯭ꯔꯕꯤꯗ ꯀ꯭ꯂꯕꯅ ꯑꯃꯨꯛꯇꯪ ꯇꯥꯕꯁꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯆꯥꯡꯁꯤꯗꯤ ꯑꯗꯨꯝ ꯀ꯭ꯂꯕꯀꯤ ꯀꯩꯅꯣꯗꯒꯤ ꯁꯦꯟꯐꯝꯗꯒꯤ ꯁꯣꯛꯏ ꯑꯗꯨꯕꯨ ꯃꯁꯤ ꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯂꯕꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯗꯩ ꯃꯄꯥꯟꯗ ꯗꯣꯅꯔ ꯃꯌꯥꯝꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯒꯤ ꯇꯥꯔꯤꯕ ꯃꯅꯨꯡꯁꯤꯒꯤ ꯈꯣꯔꯁꯥ ꯄꯩꯁꯥ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯄꯣꯊꯥ ꯍꯤꯗꯥ ꯍꯥꯏꯇꯥꯔꯦ ꯔꯤꯐ꯭ꯔꯦꯁꯃꯦꯟꯒꯨꯝꯕ ꯄꯨꯊꯣꯛꯄꯤꯕ ꯌꯥꯎꯔꯦ ꯑꯗꯒꯤ ꯒꯥꯔꯤꯁꯤꯡꯁꯤ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯇꯧꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯇꯧꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯂꯤꯔꯤ ꯈꯨꯔꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯇꯥꯁꯤꯟ ꯍꯣꯠꯅꯔꯒ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤ ꯋꯥꯔꯕꯅꯤꯅ ꯊꯣꯛꯄꯒꯤ ꯆꯥꯡꯁꯤ ꯍꯟꯊꯒꯗꯧ ꯇꯧꯔꯝꯕꯗꯒꯤ ꯏꯔꯥꯡꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯇꯝ ꯈꯔꯗꯤ ꯂꯩꯒꯗꯧꯅꯤꯅ ꯍꯧꯖꯤꯛ ꯍꯦꯟꯅ ꯀꯟꯅ ꯊꯕꯛꯁꯤ ꯆꯪꯁꯤꯜꯂꯤ ꯍꯥꯏꯇꯥꯔꯦ. Okay, Tamo, thank you. Hꯧꯖꯤꯛ ꯇꯥꯃꯣꯅ ꯃꯔꯤꯛ ꯆꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯈ꯭ꯔꯦ. ꯄꯦꯟꯗ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯉꯥꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯀꯛꯆꯤꯡ ꯂꯝꯈꯥꯏꯒꯤ ꯃꯥꯏꯀꯩꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯑꯁꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯤꯌꯔꯁꯨ ꯇꯧꯊꯣꯛꯄꯤꯌꯨ. ꯃꯊꯪ ꯑꯩ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ. ꯃꯇꯥꯡꯁꯤꯗ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ.